Sininausingbu Puran Thaba Maitina Taramno Okshari, USA na Venezuela da lan toksinduna Nicolas Maduro Pakraba Matung Donald Trump na Leibak Keiya Amana warning pirei. Maga yumlo nariba Mexico, Cuba, Colombia yauna. Venezuela da tawkiba action do na khoi dasu tawrokpa yai haiduna. Amasung India dasu Russia dagi thaw leiri makhai tarif hengadan gani haina adumaina kihalakpa leikre. Asigi mathakta Greenland lauksanbagi wafam ase matam khara lebruraba matung amuk nauna howdore. Iran dasu warning pirei. Mana haibadi Donald Trump na Venezuela da tawriba amasung Leibak Keiya Amana warning piragliba asida Leibak Keiya Amana su USA da Yaningdaba Fongdorakle. America hulaga ngangnaragli. China gi makidagi USA gi mayokte statement Keiya Ama pirei. Marirag warning pirakhare. Phajaliba Venezuela gi President Nicolas Maduro thuna thaduru uhaina. Maramdi China na project Keiya Ama gi makhada $100 billion gi mathakta Venezuela da loan oina thadaduna thamli. Maduro thadorok taba targati USA da maran sirga Taiwan da lan taba laire. Tarakani taragloi haiba khangdi asumba oithokpa yabagi possibility lei haibagi wani. Karigi USA na Venezuela da tawba yargadi China na karigi Taiwan da tawba yaro oi hairakaduine. Aduna isininaw singi oiba mosu comment section da phongdo piramu aigi motadi China na Taiwan da khara tawrokadaba male action khara. Cuba, Mexico, Colombia da piragliba warning haibdi noishu Venezuela da tawriba adumna tawgani kaina hairagliba asidagi Mexico na su USA gi warning asida Yaningdaba Fongdorakle amasung USA na Venezuela da tawriba asida condemn tawri. Cuba na di asoba step Keiya Ama lakhulagli wa Keiya Ama nganglei. Cuba gi president na Nicolas Maduro mateng pangbo oina Latin America gi leibak sing amatta oina punsanbagi wapam phauba thamlai. Haibdi Donald Trump gi mayokta amatta oina leminasi natrabadi Venezuela da Maduro da maran sijalaga regime change tawnaba honariba asumna Latin America gi leibak amadasu hekta tawrpa yai asini. Colombia gi president Gustavo Petro na suhairei America na Colombia da military action lawraklagadi makhoisu khulai pairaga lantheknagani haina. Latin America, South America gi asoba leiba ma oiriba Brazil na su hairei USA na Venezuela da landaba Maduro phaba asida Yaningdaba oina USA cross unacceptable line haina dumaina Fongdorakle. France ki president Emmanuel Macron na su USA na Maduro lokthokliba fariba ase approve tawdi haina dumaina Fongdorakiba su laikre. NATO gi member leibak sing da su USA gi mateng pangba yauri pangdabasu yauri haiba aikoina khangle. Denmark na su Greenland gi matang da USA na tawragliba asida Yaningdaba Keiya Ama Fongdorakle. USA na karigi Greenland pamlibano haiba asigi matang da mamang da su nainakhre. Mateng matang ningsingminasi ahanbada Greenland ase Denmark ki makhada dumaina lai. Greenland da riyaran mineral sing marang kaina lai. Mainly USA na pamliba asisu Greenland gi riyaran mineral sing asi lokthokpani. Aduna ne Greenland USA gi leiba ama oigadabani hairibasi. Denmark da Greenland ase USA da yoloka hairibasi. Isininausing aikoina khange Venezuela loksina bhonabada Venezuela da Maduro gi mathakta maran Keiya Ama si haiba. Asumaina Greenland loksina bhonabada su maran ama sideba yadi kari haina. Image adu yengbiu red masuna line ama singliba Greenland amasung Canada gi marakta Russia gi jahaz China gi jahaz jamna salli. Masine USA gi national security da akaiba soidana pirakani. Greenland da Russia amasung China gi influence ama hengalaktingai Greenland ase USA da tension ba asini. Sininausing America hairiba leiba ase sumnagi apikpa leiba amdagi sum mathang amadagi leiraga amadagi admaina loksilakanda admaina semkhib leibangni. USA gi hausik Alaska hairiba mafam asisu 1867 da $7.2 million da Russia na USA da admaina yonthorakibani. USA hairiba lam asisu atai dagi leiba amasung nampu da admaina mullaga semkhibani. Louisiana masi USA gi state amagi maming ni sininausing maming se lalambasu yai adubu ai map oina hapsaramge 1803 da $15 million da France gi leikibani. Florida Donald Trump gi Mar-a-Lago leiba state ase Spain dagi leikibani 1819 da. Alaska Russia dagi leikibani haiba akoina khangle. Aduga Saukraba California, Nevada, Utah, Arizona masi Mexican Empire gi adumaina manungda leiramba mafamsing ngaktani map aduda amutang yengbiu. Texas hairiba USA gi state asida thau khwaidagi yamna phangi. Ate state asu phangi adubo Texas na ihen hena phangi. Asdagi USA na mitaba hore. Texas USA da tension badagi lan thokle kanagi marakta USA amasung Mexico gi marakta asidagi 1846 dagi 1848 phawba lan soknarami. Mexico na asobalam California, Nevada, Utah amasung Arizona gi saruk ayamba. New Mexico gi saruk sing Treaty of Guadalupe Hidalgo gi makhada 1848 USA da pithoklami. Adugi mahut USA na Mexico da $15 million pirami.
Mexico-gidi 55% territory makrabani matam aduda. Amaromda munbibagumani aduga hojikna Mexico-gi miyosing lana sanglakpa yaroi haiduna USA-dagi pharga deport tawribasini. Even Virgin Islands su 1917 da $25 million da Denmark-dagi laikibani. Aduna Puerto Rico-gi manakta Virgin Island lairabanina Peninsula da landabadasu araiba madumaina uhenkib. Aduna mamangidagi tawraga lakpa ado hojiksu tawningi Greenland. Canada gi matang asimadi handakti palaktre adubu tambangamde konamuk palakpasu yari phat jauna. Europe ki leibak singna su maruaina United Kingdom, France, Germany, Italy, Poland, Spain na su Denmark ki support tawrei Donald Trump na Greenland lauksin gani haiba asigi matang asida. Denmark ki Prime Minister Mette Frederiksen na su Donald Trump na Greenland lauksin gani haina kihalakpa ado to haidei. Greenland lauksin bagi USA gi wakalon asina su NATO gi marakta kahailakpa yai asini. Spain ki Prime Minister Pedro Sanchez na Donald Trump na Peninsula da tawriba asa recognize tawroi masina international law violate tawbani masina region asida haibadi Latin America da sarang na ba ama tholapagi masa ama oirakani asini. Lanse kariguma sauna tholapa targadi Peninsula gi misam sing Peninsula thadolaga Colombia da dumaina sanglakpa yari lanjenarakpa yari Guyana da or Virgin da. Lanjenar basu isini noksing Virgin da ayamana dumaina selakani. USA na Peninsula da landaraba matung pung taruk muk Peninsula amasung Brazil ga paunaba yaba border ase Peninsula romdagi tingjan ki haidi. Spain gi di Latin America da mateng panglakani maramdi isini noksing karigino habda matam sangna Spain gi makhada dumaina laidami bane Latin America gi leibak sing ayamba sing ase. Aduna hojik Latin America da masagi maron Spanish oiba miyoi 455 million muk lai haidi leibak kunta. Image adu yengbiu Mexico and Peninsula da kayam yamli buno amtang yengbiu. Amasung leibak ani asigi official language su Spanish ni. Slovakia gi Prime Minister Robert Fico na su aikhoi di apik pa leibak ni aduna asau pa leibak na apik pa leibak ta asumna tawbiragadi aikhoi da su amana noma hekta tawrukpa yai asini. International law chanarakraba United Nations Security Council gi ayaba yaudana military power sinarakpa asina takpadi akan bana anytime asonba apik pa lamda hekta landarakpa yai asini. Aduna USA na Peninsula da tawriba ase accept tawba ngamloi asini. Iran asu USA na Peninsula da tawriba ase international law violate tawbani haina adumaina Fongdorakle. United Nations Security Council da su China amasung Russia na emergency meeting ama adumaina kauki. Masida su USA gi mayukta ngangba amasung support tawraga ngangbu su kiyama yauki. Wari asidagi aikhoina khangle power pairaklabadi tawningba tawrai haiba. Tawrakliba aduna USA ga asoiba amasu ohelakpa yariba. Watona wangaga kwakna phamti haibadu. Matam amade isini noksing Spanish Empire hainarami. Adubu marai sai thaki maram mayam amana landa paisa sanglakpa lam expand tawnaba honarakpa maram kaya amadagi. Matam amada British Empire numit taba lairaroi hainaramli bani. Haibadi adumati kalli sawi haibanida. Adubu upai laikide numit taki hojiti kari share. Masimaki wakaloni Donald Trump na napan amasung asaw bagloina na hojik tawriba. Asina maram oirga Amerika da Leibak Keiya Amana nungsirakta yari hena saurakpa yari. Hoi USA akan balaibak ni haibdi ekoina loina khangnarbu wafamni adubu napan haiba asina laikha tarakpa yari. Asyarga puran thaba maitena kaina na bayathang ni jari kanglepa imana yaifare yaifaminarsi. Thank you so much. Peace.